Phungga Wari series gi makha chathajarakpa saruk oina pujarakle anauba wari Apangbadagi Asingba Oikhiba. Thaina mamangaida khul amada apangba nupa ama leirami. Mahak asuki matik pangi mathanta achum maran khanthajaba ngamde. Mine insinba khuding yarammi. Maram aduna magi mamanabasingna mahakpu mathong huktaba thabakta hek sizinarami. Singda sing chanba chatpadasu mabu sing yalhalami. Makhoi ataina mana masa hirami. Maku paba achouba chang manaba singja singna makhoigi singbul semi. Apang adugina maku thaba pubada lumgadaba pak kangloidaba yengbadadi phajaba ngakta khanduna punbirami. San senba chatpadasu san thatpa tanabagi thabakse mahakti lamjen yangbani haina thagatlaga mabuta tawhallami. Mayumda halaklaga mana tawkhiba thabaksingi paw mamada tammi. Apangba machagi wari taruraga mamadu haifam khangdre. Sing chanbada yalakpa singsu sijinnaba yaroidoba purakpa. San senba chatkre mapangal tap tarimakai wana halakpa machagi khanbada mamado yamna nungairaktre. Laikai nupa macha singdasu tainaruba ngamde. Mama aduna kaina thangdadi macha apangbado laikai macha amattaga tinahandre. Asumna apangba nupa macha adu mayumda lengdana leire. Magi mathau haibabu ingkhol koiduna mana masing thaba nganu yen yokpa asini. Aremba matamda mahakna bangsi khongduna leli. Oja naina tamlubadi natte haibabu numit khudingi thawai yauna khongbadagi mahak yamna haire. Nungsiraba isaigi sur mahakna ningthina khongba ngamle. Mamana machagi mapukning haraunaba hairami. Ibungo Isana thaba yensang napising asina mapop matang fariba chawrei kallibasi karigino khanglabra. Machana khangde aina ising yamna chaibadugi oiramni ma. Mamana hoi adusu oiramba yai. Adubune Isana yensang napi maraksida bangsi hek khongbasina makhoi mathwai nungaije. Aduna asuk yamna masa faribasini. Mamagi wadu tabada apangdu yamna nungairami. Nahal makai mahagna uchek ngakpa oina ingkholda bangsi hek khonglibadu kanaramle. Nongmadi apangdo pata khoi choptuna nga phaba chatlami. Mamana su yare. Adubu mamana asumnadi hai. Nahagna lambida chatpada kanamataga wari sanaganu. Nahagna khoi choptuna nga phabasu mi kana udaba mafamda phauko. Apangdo khoijei paiduna patlomda lakle. Khoijeida natana bangsi adusu pujarami. Mahagna asum chatpana pat mapan yaure. Pat mapan da hauba upalamagi makhada phamduna. Ngaihak pothari ngaida mahausa tinakhiba mamanaba amana lambi aduda sing kokthong ama pudura lakpa ure. Apangna phamduna leirambaduda mamanabadu sing kokthongdu tharaga manakta changduna phamlari. Apangdi mamana mi kanamataga wari sanaganu hairakpadu ningsinglami. Mamanabaduna kaurakpada khumde. Kaidauramlibano haibadasu khumdre. Apangi matau aduda mamanabadu ngaklam. Ngaihak tumin famlaba matungda mamanabaduna hairakli. Itaw, nahagna aibu waraurabro. Aina kauba ngangba amatta khumdre. Phare, ai chatkhrage. Nahak khoijei puduna laklibasinadi nga phaba lakpa oirini. Nga phahauro adubu wa amadi hairamgi. Nahakti bangsi khongba yamna haibanina patpanda famlaga bangsidu nungsiba surda khongo. Adu oirabadi achoba nga mayama laklani. Maduda nahakna khoi tharabadi nga yamna thugani. Wa kharadu haijillamlaga mamanabadu chatkre. Apangdu hoi mai karisu haidana tumin layhawi. Adubu mabukningdadi mawon khali. Mamana nongma haikibadu ningsingai. Mana thariba mana masing mayamna sahau faribadu magi bangsi makhol tabadagini. Adu oirabadi magi marup aduna patki ngasing adusu bangsi makhol tabada pulap lakani haibadu chungani khalakle. Nahanwai mabu apangwa sikhrabasu numit adumadi mahakna walan amatta ngangdabaduda mahak mathwai nungaitraduna afaba pautak ama piramba oiramgani khalle. Apangdu patpangi mata chaba mafam ama yengle maduda nungaina famlaga
ꯕꯥꯡꯁꯤꯗꯨ ꯂꯧꯊꯣꯛꯇꯨꯅ ꯈꯣꯏꯗꯥꯅ ꯈꯣꯡꯕ ꯍꯧꯔꯦ꯫ ꯐꯅ ꯀꯨꯏꯅ ꯈꯣꯡꯂꯕꯁꯨ ꯉꯥ ꯑꯃꯠꯇ ꯃꯣꯡꯂꯛꯇ꯭ꯔꯦ꯫ ꯃꯥꯅ ꯍꯦꯛ ꯈꯪꯖꯕ ꯅꯨꯡꯁꯤꯔꯕ ꯏꯁꯩ ꯃꯊꯪ ꯃꯊꯪ ꯈꯣꯡꯏ꯫ ꯑꯄꯪꯕ ꯅꯨꯄꯥ ꯑꯗꯨꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯎꯃꯪꯒꯤ ꯂꯥꯏꯔꯦꯝꯕꯤꯅ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯂꯤ꯫ ꯃꯍꯥꯛꯅ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯝꯗ ꯑꯄꯪꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯅꯨꯄꯤꯗꯨ ꯎꯔꯨꯕꯗ ꯑꯄꯪ ꯉꯛꯄꯅ ꯂꯣꯏꯔꯦ꯫ ꯕꯥꯡꯁꯤ ꯈꯣꯡꯕꯈꯛ ꯂꯦꯞꯈ꯭ꯔꯦ꯫ ꯅꯨꯄꯤ ꯑꯗꯨꯅ ꯑꯄꯪꯗ ꯍꯥꯏꯔꯛꯏ, ꯃꯐꯝ ꯏꯔꯩ ꯂꯩꯇꯕꯗꯧꯅ ꯄꯥꯠꯄꯥꯟꯗ ꯐꯝꯗꯨꯅ ꯕꯥꯡꯁꯤ ꯈꯣꯡꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯄꯪꯗꯤ ꯃꯃꯥꯅ ꯀꯅꯥꯃꯠꯇꯒ ꯋꯥꯔꯤ ꯁꯥꯅꯒꯅꯨ ꯍꯥꯏꯔꯛꯄ ꯅꯤꯡꯁꯤꯡꯂꯨꯔꯒ ꯋꯥ ꯑꯃꯠꯇ ꯉꯥꯡꯗ꯭ꯔꯦ꯫ ꯎꯃꯪꯒꯤ ꯂꯥꯏꯔꯦꯝꯕꯤꯗꯤ ꯑꯄꯪꯅ ꯈꯜꯂꯤꯕꯗꯨ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯕ ꯉꯝꯃꯤ꯫ ꯋꯥꯈꯜ ꯂꯧꯁꯤꯡ ꯈꯔ ꯁꯣꯟꯖꯔꯕꯁꯨ ꯃꯃꯥꯅ ꯍꯥꯏꯔꯛꯄ ꯋꯥ ꯉꯥꯛꯄꯗꯨꯗ ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯃꯤꯅꯨꯡꯁꯤ ꯄꯣꯛꯂꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯋꯥꯠꯂꯤꯕꯗꯨ ꯀꯣꯛꯄꯤꯔꯒꯦ ꯈꯟꯈ꯭ꯔꯦ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯉꯥ ꯐꯥꯕ ꯂꯥꯛꯂꯤꯕ ꯑꯄꯪꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯍꯥꯛ ꯅꯃꯥꯅ ꯍꯥꯏꯕ ꯋꯥ ꯉꯥꯛꯄꯒꯤꯗꯃꯛ ꯑꯩꯅ ꯊꯥꯒꯠꯂꯤ꯫ ꯑꯩꯍꯥꯛ ꯎꯃꯪꯁꯤꯒꯤ ꯃꯄꯨ ꯂꯥꯏꯔꯦꯝꯕꯤꯅꯤ꯫ ꯅꯍꯥꯛ ꯍꯧꯖꯤꯛ ꯅꯌꯨꯝꯗ ꯍꯜꯂꯣ꯫ ꯅꯍꯥꯛꯀꯤ ꯉꯥ ꯇꯨꯡꯒꯣꯜꯗ ꯉꯥꯁꯨ ꯌꯥꯎꯔꯕꯅꯤ꯫ ꯈꯣꯏꯖꯩ ꯑꯗꯨ ꯄꯨꯔꯒ ꯍꯜꯂꯣ꯫ ꯅꯌꯨꯝ ꯌꯧꯔꯒ ꯅꯤꯡꯊꯤꯅ ꯏꯔꯨꯖꯊꯣꯛꯂꯣ꯫ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯏꯃꯥꯗ ꯍꯥꯏꯌꯨ, ꯏꯃꯥ, ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯀꯣꯛꯊꯣꯛ ꯁꯦꯡꯗꯣꯛꯄꯤꯌꯨ, ꯑꯅꯧꯕ ꯃꯄꯣꯛ ꯑꯃ ꯐꯪꯍꯟꯕꯤꯌꯨ, ꯃꯁꯤ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯃꯨ꯫ ꯍꯌꯦꯡꯗꯒꯤꯗꯤ ꯅꯍꯥꯛ ꯃꯤꯅ ꯂꯥꯛꯆꯕ ꯌꯥꯗꯕ ꯅꯨꯄꯥ ꯑꯣꯏꯔꯗꯧꯕꯅꯤ꯫ ꯋꯥꯍꯩ ꯈꯔꯗꯨ ꯍꯥꯏꯔꯝꯂꯒ ꯅꯨꯄꯤꯗꯨ ꯃꯥꯡꯈ꯭ꯔꯦ꯫ ꯑꯄꯪꯅ ꯃꯥꯒꯤ ꯉꯥ ꯍꯥꯞꯅꯕ ꯇꯨꯡꯒꯣꯜꯗꯨ ꯌꯦꯡꯂꯨꯕꯗꯁꯨ ꯉꯥ ꯄꯤꯛ ꯊꯟꯅ ꯌꯥꯎꯔꯝꯂꯤ꯫ ꯃꯥꯗꯤ ꯉꯥ ꯑꯃꯠꯇꯁꯨ ꯐꯥꯗ꯭ꯔꯤꯕꯅꯤ꯫ ꯅꯨꯄꯤ ꯑꯗꯨ ꯂꯥꯏꯔꯦꯝꯕꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯅꯤ ꯈꯟꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ꯫ ꯂꯥꯏꯔꯦꯝꯕꯤꯅ ꯇꯥꯛꯂꯝꯕ ꯑꯗꯨꯃꯛ ꯄꯥꯡꯊꯣꯛꯂꯤ꯫ ꯑꯁꯨꯝꯅ ꯑꯄꯪꯕ ꯅꯨꯄꯥꯗꯣ ꯃꯤꯃꯥꯟꯅꯕ ꯑꯣꯏꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤ꯫ ꯃꯃꯥꯅ ꯍꯥꯏꯕ ꯏꯟꯕ ꯍꯥꯏꯕꯁꯤ ꯂꯥꯏꯅ ꯐꯥꯎꯕ ꯊꯧꯖꯥꯟꯕꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯃꯆꯥ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯃꯌꯥꯝꯒ ꯊꯦꯡꯅꯃꯤꯟꯅꯔꯁꯤ꯫